Manipur gi ngamkhai thugaiduna tongan balai ngak semnaba demand tawriba Kokizo MLA taragi mathakta action laukhattabagi mayokta ngasishu imagi mairagi thongmisingna assembly complex ta thomjin khrei police na thomjil lakhiba miyam adubu thingduna khongjang adu mai pakhan khidrei Jingmairong da laiba Manipur Legislative Assembly gi complex ta ngasi ayok pung taraga mathoi makhairom tabada lub asigi ima ibel singna speaker unanabagi damak thomjinaba sem sakhe Adubu assembly da thomjil lagani haibagi pau tabadagi masing yamlaba security singna chayom saduna ngak senduna laike adubu police amadi central force na ningthina ngak seliba thaurang pumnamak thugaiduna assembly complex ta imagi mairagi thaumi singna changshina bahotna ke adubu changshinba ngamkhide Pamdaba thaudok amata thokhandana khongjang changshiliba imai bel singbo mafam adudagi police na tanthokhi madugi tungda wari shanana bani haiduna imagi mairagi mihut mari police na gari da chathankhe